Manipur lengang nauna saba Saptang Village Police Station gi building Myanmar gi ngamkhai manung da laikhre hairi Rilram Area Marine Organization Ramo amadi Eastern Marine Students Union Imsu gi apunba mihut kangbu amana ngarang Myanmar lenga ki mathakta lan horiba PDF ki kangbu na tamthina phurakhiba TH Mirang Singh Maringi Soktong Khulgi Thokdok ki matangda phibam yengsin ba chappa garoina illegal immigrants sing Tengnopal district ki manungsana Eastern Marine gi area da leitana ba khangan ki masiga loina tha amagi manungda maphamadu thadokuna atopa maphamda chatkhinabasu khangan kibane hairi amaromda border fencing tawba yaroi FMR amohana chanagadabane haina tongan ba naga gi lupsina takshinduna leiringai cherak asida border fencing gi alignment hongdok hongjin tawduna makha asum satharakpana maram orga hojik nauna sub pillar amuk yungsilamle hairi hojik yungsilamli ba sub pillar sing asina Manipur gi ngamkhai manungda meter samangarom sangsilga yungsinbana maram orga Manipur lengana nauna saba Saptang Village Police Station gi building Myanmar gi ngamkhai manungda changkhibane hairi Eastern Marine gi miyambu center na miraiduna amadi ningthina yengsindabagi ngamkhaida asigumba pamdaba thodok kya toina thoklibani haiduna Ramo gi chairman K Prakash Maringna pendaba phongdorli Prime Minister Narendra Modi na hayeng pungza khari khongsata Manipur da lakaduribasigi manungsana Surachanpur da satuna mipham pangthoktuna miyan da wanganga duribasigi damak semgat sagalibasing adu ngarang khangauduna thorokpa irangna maramoiduna chauna amanga ta thonkhre hairi pausigi matungina akan mamongda semgat sagalingai gi chairakta ngarang numidang Surachanpur district ki tongan ba mafam ahumda Prime Minister khongsat ki damak lambi gi nakalda ugi sambal khaba yauna atai leitengi polam kya thuga ye khaiduna manghan ta ankhia madi mai thadokhi hairi adu sathar khiba khoisaunarba miyamga security force ka marakta sauna ungkhonaduna khuthona ki thogdoksing adu thorakpadagi district police na central force singa loina miyamgi irang adu laksinaba akanmamongda thawak paikhat ki pausna makha taraduna ngarang numidang pung 8 makhairom tarakpa matamda khangaudana khoisaunarba miyamna Surachanpur gi new lamka da leiriba Pearson Mun yauna di Finance amasung bungmol na singba mafam ahumda prime minister ge khongsat ki damak lambi gi nakyata una sambal khaduna thamliba sing yauna leitengi polam sing thuga yai khaiduna Lautolaga mai thaba horakhibani hairi ngarangi thodok adu thoktriŋaigi mangoina ngarang nungthil pung anirom tarakpa matamda miyamgi oiba mifam amasu Surachanpur da pangthoke hairi mifam adu da saruk yakibasingi maikeidigi handak prime minister gi Incoming voice call from Home Lien on Sim Geo. Bolo.
September 18 state asida lakadoriba Prime Minister Narendra Modi gi Manipur khongchat asigi manungsana Imphal gi Kanglada pangthokadoriba miyam tinba thoromgi damak akan mongda sem sabagi thabak sathari pung amarom tamak oigadaba miyoi lising mapalom tinduna thorom pangthoknabagi damak ahing nungthil naidana akan mongda stage amasung hall semgatpagi thabak sathari akan mongda section thoranga loinana pangthokadoriba thorom asida Prime Minister Narendra Modi na miyam da wangangani masiga loinana thorom pangthokpam Kangla manung yauna masigi akoibada mafam sing akan mongda marol ki anaina security gi section torang su lakhali numida suda Prime Minister Narendra Modi na ahan bada Churuchanpur da saluraba matung Kangla da laktuna mafam suda pangthokpa thorom da saru yaga dori bani Prime Minister na state asida lakadoriba September 19 numid asibu mapung fana suti lauthona ba Kuki Students Organization Sadar Hills ki maikidagi Kangpopi District leriba lenga ki loisang sing lanai amasung lenga ki mahisang sing da khangalakli Kuki Students Organization Sadar Hills ki Department of Information and Publicity na thador ki ba cherolam gi matungina numid asi Kuki Black Day haina palan tawna bisu khangalakli maruina tholiba irang sida laikhidraba Kuki Zogi miyam gi mafamda ikai khumna bu utpa amasung awaba phongdokpoina Kuki Black Day haina palan tawgodabani hairi numid asida KSO Sadar Hills ki volunteer sing gi maikaidagi mafam kya da koina satuna hariba wafam singa singangna salibra haina yengshingani maduda lupna thamliba wafam ngangna salamdaba singi mathakta lokholakpa thabak thoram singda thorakpa apapatagi texak punamak masa masana pujagadabani KSO Sadar Hills na puroi hairi masiga loinana numit asibo day of prayer haina palan tawnabasu KSO Sadar Hills ki maikedagi kukizo miyam da appeal torgli Manipur Police na far hariba oinam naubi maitai atopaming Bikendra sahikun mapan hariba mioyasi lalholuf UNLF amasung nasigi lanmi sangluk MPA ga karigumba hiram amatada mari lena de hairi lona thingraba lalholuf koireng na lusingba UNLF ki Publicity Secretary M Sakena khojek piduna press thador ki bacherolamada haukiba September gi tang 13 gi numit asigi fongba pause amasung electronic media singda phongna kiba pauda Manipur Police na mayumdagi phare hariba Bishnupur District ki Sunusifai awang lekai dagi oinam naubi maitai atopaming Bikendra sahikun mapan hariba mioyasi UNLF amasung lanmi sanglof MPA ga karigumba hiram amatada mari leinade Manipur Police na mioi amapu pharga lalolup amagi mioi ni haina maral season bagi thawong sathari basi makhoi gi adumak loina duna laklaba hainabi amani hairi Tha asigi hokiba tang 13 da pangthokiba Arunachal Pro Boxing Season 3 da Manipur gi boxer Jendip Thingbai jamna Delhi Police su oriba Haryana gi boxer Anuspu third round da technical knockout piduna mai pakrai Aztec Fight Studio gi kosu oriba International Pro Boxer Deep Lifestrong gi binyang makhada training tawriba Manipur gi boxer Jendip Thingbai jamna Haryana gi boxer adubu yamna laksana ahum super round da mai thiba pikibani Jendip Thingbai jam Imphal East District ki manungsana top awang laikai dagini mahaki apopona Vision Thingbai jamni amasung apopina Dipa Thingbai jamni Arunachal Pro Boxing Season 3 da chauna mai paklaba Jendip Thingbai jam ngasi nungthil Imphal da thunglaragani